ngasi phongkiba tongan tongan Manipuri sifong amasum thokiba thawdwa thoksingdagi maruoibi I pausing khongasaraga Manipur top channel gi maikedi myamna thamjage ahanbada pona phom pausi phongkiba paung tangana myamna thamjage Prime Minister Modi ngasi beneficiary singa video conference gi kuthang wari sanagadori laiwa sina ningtamba sai humdraga manga mapung farakpagi azadi ka amritra mahosab ki saru am oina Prime Minister Modi na hayeng Unions Ministry Mapal amasung Department singna paikar patungan tungan scheme taraga taruki beneficiary singa video conferencing gi kutang wari sanagadori hayeng pangthukodoriba thauramgi mangoinana externals affairs amasung education gi Unions State Minister Dr. Rajkumar Ranjan Singha ngasi New Delhi dagi Impal da thonglakre kongbanandibam laikai da leba masagi yumna pawmi sing unaba mara Dr. Ranjan Singha na haiki Garib Kalyan Samelan Sahaina Mingthon Beleba ki thakta pangthukadoriba thoramasi Shimla dagi hayeng ayuk kipung mapanda Prime Minister Narendra Modi na beneficiary singa video conferencing gi kuthana wari sanagani masida leba sigi oina khwaidagi chawba district kudimak saruk yagani hanisu paus na phungdoki makasa tarak poina to papaw man US na Ukraine Russia yauna kapangamba rocket system piroi biden United States na Ukraine Russia tamna kapa ngamba rocket system piroi han US ki president Joe Biden na phungdokre biden gi administration na advance oiraba long range rocket system sing Ukraine na pidun Russia gi mayuta lanthengna na bathorang sa tharaki ba serakta wafam si phungdokhibani Biden na hakibada aikhoina Ukraine Russia tamna kapangam gadaba rocket system piroi Ukrainian officials sing na di multiple launch rocket system sing pibina gi wafam taksinduna laklibani hariba multiple rocket system asi miles kya lapa mafam dagi masing yamlaba rocket sing kapangam hairi Ukraine military gi mateng pibigi sawa moina US ta high mobility artillery rocket system pinanaba Biden gi administration na tharang toribani adubo Biden na pigadariba rocket system adu gi matang dadi mariksum wafam sing phongdokhidre Ukraine gi government di west hena sanba makhal yoeba multiple launch rocket system sing pibinaba takshilibani US ki official singna haikibada siguma khusu khulai system asi piba matamda yamna kupna khanabagi tangai fadabalai February 19 da Russia na landa silakpadagi Ukraine masing yamlaba miyoi kya sikre aduga miyoi million kya na laifam safam leitabadagi lanjena khari marasida UK gi maikaidigi hairibana Russia gi lower range officers singi marakta paksana misimina nangle Ukraine sathariba conflict asida Russia gi mid amadi junior ranking officer kaya ama laikidre masina Russia gi tungi oina military gi oeba effective the son tharakpagi phibam ama lakadori haina Britain gi defense minister gi makedi gi hadi Russians army the tungi oina military effectiveness ta akaiba lakani haina Britain gi defense minister gi makedi gi hadi brigade amadi commander singa du khwaidagi khudongthine oiba mafam singna deploy tawi Ukraine da ladiba Russian force ki marakta localize mutiny sing laiba thingnare makoi singa si experience wat amadi masada thajaba leitaba platu amadi company gi commander singni haidi henesu pausna makhata na sufongdorakli atopasana laibaki se fongamadana Russia troops sing Ukraine gi Severodonetsk da sangshilakre Nongpok thangma Ukraine gi Severodonetsk pu atopa Mariupol ama oirakpa yabagi phibam laire Moscow na Ukraine gi industrial Donbas region pumba paishinna bu honaraktuna Russian troops singna lamda maduda thomjilakre oirakliba phibam madu phongdokpa ngamloidaba khudongthiba mani haina Ukraine gi president Volodymyr Zelensky na haikre Russia gi akanba artillery attack na maruoina infrastructure makta ankre amasum building singi sara maudra attack akai thonkre Russia gi ngamkhai gi khada kilometer samga nifugo humdoi lapada leiba lamdamasi nimit kharani sida Donbas lan gi mayula doirakre Russia gi foreign minister Sergei Lavrov na noaizan nimita French TFI television na wangang bada Moscow gi khwaidagi maruoibadi Donetsk amasum Luhansk region sing liberate awani amasum Russia na region sing asi maning tamba laibak sing ni lawi haki Ukraine ga tai region sing su Russia ga naknaba mari sing lainaba ngamgadabani haina sumangna phongdoki Ukraine President Zelensky na ngasi European Union lusimba singa
ꯃꯤꯐꯝꯗ ꯋꯥ ꯉꯥꯡꯒꯅꯤ ꯑꯅꯧꯕ ꯁꯦꯡꯁꯟꯁꯤꯡꯗ ꯔꯁꯤꯌꯥꯒꯤ oilda target tawgadra haibigi matangda lairiba yanadabisingi marakta Ukraine da amata oina sagatpigi anabo mas ama unaba lusingba adu pungadawribani hainasu pawsna fongdorakli atopa pawamadana Myanmar political gi phibam tangdu laitarakpaga more gi gate sing hangdokani Dr. R.K. Ranjan matam sangnadagi thingduna lakpa more gate number 1 amasum 2 animal Myanmar political gi tangdu laitaba phibam lakpaga hangnanaba state ki sabsaba phirep lairi haina Union Minister of State for External Affairs Dr. R.K. Ranjan fongdokre kongba maka nandaibum laikai da leiba maki mayumda pangtokkiba pawgi mifam amada India langa ki oinadi more gate asi khudakta hangnabagi sabsaba thorang lairabani adubu Myanmar gi political gi sarangnaba sina khurau thangduna lairi masi karamba matamda oithokadagi haibadudi manungda yanaba puraknaba khanari mana makhatana hai azadi ka amrit mahosab ki saru amoina hayeng ministry mapanama sum loisang singna packet patungan tungan bi scheme taraga taru ki beneficiary singa wari sanagani iraiba koksi da phong bato papawa mana Calgary marathon saru yakre me kunya mapanda Canada gi Calgary da pangthokiba Calgary marathon 2022 da Manipur gi Canada da Khuda duna Leikhraba Aheibam Papak na saru yaduna pung 3:30:28 ta lamthungpham yauruga chamaga ani position takre division a lamjel asida mangna kungini thoi suba takhi Papak na handaka thana Calgary marathon saruk yaba mari subani marathon lamjen da thawai yaujabana mamangda atai mafam singda pangthokba marathon lamjen kya da saruk yakre sei October thara pangthokadaba Chicago marathon 2022 da su saruk yana ba thorang tawri masigi mamangda New York marathons Edmontons Kelowna marathon amadi Tokyo marathon da su saruk yaduna malemgi marathon lamjel kya da saruk yaba ahanba Canadians Manipuri oidi haidi hena pawsna makhatana su fongdorakli loisila koina to patenda ko pawng tanga myam da thamjaramge scheme singi civil service exam gi makok takiba ahumdi nupi singni ngasi Union Public Service Commission UPSC na lauthokiba English ingani ga kunga matogi civil service examination da Shruti Sharma Ankita Agrawal amasum Zamini Singalana ahanba anisuba amasum ahum suba takre candidate Satruka Marfuga mangana qualify oiki hari madugi manungna saniga nifuga marina general category dagini humdraga humdoina economically weaker section saniga ohumna OBC samaga mangana AC amadi humfuna ST gini hari civil service examination haibisi UPSC na tangka ohum thokna pangthukli madu preliminary main amasum interview pangthoktuna Indian Administration Service IAS Indian Foreign Service IAFs amadi Indian Police Service IPS yauri aiba natraga exam gi maruiba saru English ngani ga kungani thogi January thara pangthoklaga interview sing April amasu May thara pangthokhi han spouse na makatana fangdorakle adu hausiku ina di mem pause matanga selu sinjarage amasum pathosagi bu soki bulanki ba kya yaurus mem ngapi gani amasum matam ge ba maruiba I pausum su mem de lepalaitan update pijarakhi gi hanisu channel sigi mekedi gi mem famna thamjari and thank you